Akasbani Imphal, Ngangbam Nganthoi na pau pajari, ahanbada maruiba pau. National Highway 38 Imphal Jiribam Lambi, numit nini humnigi manungda phaunaraba yai hairi. Manipurda numit nipani sathagadaba Ratha Jatra, Kang kumhai ngasidagi haure. COVID-19 gi lockdown gi athingba leibana, Kang di chingna khidre. Sarkarna salaiba COVID hospital singda, Bharat saba ventilator lising yangkai pinaba, PM Cares Fund Trust na, lupa koti lising ani kai thokre. Ayurveda, Yoga Guru Baba Ramdev nangasi, Coronil kauba COVID-19 gi hidak ama puthokre. Amasong, Bharat amasong China na, nongpok thangba ladaki sarukta, khongpham handoknaba yanare. National Highway 38 Imphal Jiribam Lambi athuba matamda phauna hanaba semjinbagi thabak kanna chathari. Numit nini humnigi manungda phaunaragani haina lambi asi semjinbagi thabak chathariba National Highway Development and Infrastructure Corporation NHDICL na hairi. Haukiba numit kharani asida paktakna na singninkhai khibadagi lambi phaunadana leirakpani. Transporter and Driver Council TDC gi President Ais Ranjit na lambi asigi sinam khulen mapada singninkhai oirakliba phibam adu yengsinki. Khongchat aduda Sri Ranjit na hai Imphal Jiribam lambi phaunaba yadaba sina hojik lambi asida gari kya panduna leibadagi driver amadi handyman kya da sauna khudongcha daba kya mayoknare mangna hai TDC की टीम ना चिनाम खुल मनाता तारिबा लैंडस्लाइड चतुन यंगखिले मफम दु योक्सुनबा मतमदा NHIDCL की एग्जीक्यूटिव डायरेक्टर मसामकसु यंगबल लागलमखि मा मसानासु यामना कन्ना माना एखोइदा एश्योरेंस अमा पिरे एखोइ डे नाइट सुरकांदा हाइबा लम्बेनसि नुमिनिनि नता हुमनिबों मनुंदा हांगदोंनबा अंगम्बा थातो होनरकांदा मेचिन तरुक तरेना सिनरगा खोइ याम थुना हांगदोंना कनी हाइबगी थाजबा पिरमी अदुना ngasi मेचिन मरी मंगा सिना दुम फावदोंनबा तौनी हाइना हाइ अदु फावदोंनरका ngasai mage lambien si sembada matam sin numi nini gumba nataga humni bogi changba yai haina khoi panari Aikhoi gi Tamenglong Paumi agui kamaina hai excavator amasung bulldozer yauna machine nipan lom sizinaduna lambi sembagi thaba sikana chathari tha sigi kunda nongkana subadagi singning khairakuna lambi asigi meter yang khairom chenthakibadagi atopa lambi ama sembagi thabak chatharakpani Mafam adugi nakalda angamba singchep leibana lambi sembagi thabakta khudongcha daba kaya mayoknare lambi asigi nakal animakta pot thana yawba truck yauna gari kya panduna leiri Imphal gi Jenims tangasi miyoi 38 COVID-19 positive oiba thengnare Jenims tangasi puna sample singa machanga test tawkhibagi manungda miyoi 38 adu positive oikhibani hana positive oikhiba miyoi 10 di amuk hana test tawbada negative oire makhoi hospital dagi discharge tawragani hairi Marak asida ngasi Ukhrul Jilla gi Siroi Village manakta leiba TK Woodland Resort ta phamung sama leiba COVID Care Center ama jilla adugi Deputy Commissioner Joseph Paulin Kamsona hangdokre Care Center asi hangdoki bagaloina na District Hospital da tailena sing oina layang lagani COVID laisat leibadagi tha khara lebloraba matungda Churachandpur District Hospital gi dialysis program ngasidagi amuk haure hospital asigi dialysis unit ki in charge Dr. Zamkho Pumbaite na waphamasi phongdorakpani Aikhoigi Churachandpur Paumina hai hospital asida dialysis machine ani lei amana SIB ga loina na hingliba miyoi singi aduga amana mayamgini Bharat Lanmina Tamenglong Jilla gi Tamai subdivision gi manungchana leiba Puilong khulda ngasi COVID-19 gi matangda miyambu ningthina bhapta hanabagi thorom ama pangthokre thoromduda khunja singda sana thaknaba amadi atei polam kya su yenthokhi Akasbani gi News Services Division na Sayol gi oina khwaidagi phajaba paupiba part-time correspondent PTC singda manapi naba tha sigi 12 dagi 18 phawbagi PTC mari khangatpada aikhoigi Ukhrul Paumi Sothing Simre yaure Akasbani gi Scheme for Incentive PTC casual reporter gi makhada Sayol gi oina phajaba amadi kanaba makhal gi paupibagi damak sel gi mana asipi bani Manipur Olympic Association MOA na sinduna ngasi Imphal gi Khumalna Park Sports Complex ta leiba Olympic Bhavan da humputarani thoi suba Olympic Day gi thorom pangthokre COVID-19 na maram oiduna yamna samna sinkiba thorom aduda Manipur Olympic Association gi President su oiba Shiksha Mantri Dr. T.S. Radheshyam MOA gi office bearer amasung member sing su saruk yakhi thorom duda sahi sigi October thadagi sana kanglon ningthina ngakpaga loinana sports ki training amadi coaching sing amu haunabagi matangda sukhana khi Tabiriba Pawase Akasbani Imphal dagini
Manipurda numit nipani sathagada Ratha Jatra Kang kumhai ngasidagi haure. COVID-19 laisat ki lockdown gi athingba leibana Sri Sri Govindaji gi mandir da di mahausa gum kang sing khidre. Mandir da tangai fadaba seba gi tharam damak pangthokli. Iskon Manipur gi su mandir da bhakta sing gi seba tamak pangthokli. Lekai da su COVID-19 gi lockdown gi yengduna kang sing bagi tharam pangthoknadre. Mandir sing khakta da akakna bhakta masinga loinana lockdown gi sana kanglon ngakna kumhai sigi tharam sing pangthoknari. Kang kumhai ga mari lenana Mukhyamantri Nongthombam Biren Singh yauna lusingba kayana miyamda yafa paujel piri. Athingba kaya gi marakta malemda maming leiraba Ratha Jatra kumhai ngasidagi Odisha gi Purida haukhre dharma gi oiba pahandi su haukhre. Bhagavan Jagannath Mayambung Balabhadra amasung masanupi Subhadra gi Ratha sing adu akhanaba miyoi kharatana singkhi. Ratha Jatra gi kumhai adu Mangal Arati ga loinana hauki. Ngasi ayuk Bhagavan Jagannath Balabhadra amadi Subhadra gi Ratha sing adu Gundisar Mandir tamna singkhi. Supreme Court na Ratha Jatra gi thoram pangthokpa yaba pikibadagi District Administration amasi pangthoknabagi damak seksil thorang oina Purida curfew thamki. Kumhai asi pangthoklingai manungda jila aduda misam praja sing sangthok changchin tawhandanaba hukum thokhi. Masigi damak police ki platoon 50 rom na ngak senkhi. Ratha sing adu akhanaba miyoi sing amadi police official sing na singkhi. Adumainamak Mukhyamantri Navin Patnaik na Puri gi miyamda COVID ki sana kanglon sing ngak na amadi makoi gi imung manung sing asoy angam sing thokhandanaba miyamda akhanaba appeal ama tawkhi. Kumhai asiga mari lenana Rashtrapati Ramnath Kovind na lebak ki miyamda maru oina Odisha gi Bhagavan Jagannath ki bhakta singda yaifa paujel piri. Ma ki paujel da Rashtrapati na Bhagavan asina mipum khudimak thauna amasung ajetpa phirep ka loinana COVID-19 thengnaba ngamnaba amadi mipum khudimak masa mau fana nungaina lehnabagi sakti pigani haibagi asa phongdokhi. Kumhai asiga mari lenana piba paujel da Pradhan Mantri Narendra Modi na hai kumhai asina miyam gi punsida saukhatpa na dayektaba amadi nungaiba purakpa oirasanu. Information amsung Broadcasting Mantri Prakash Javadekar na sumiyamda yaifa paujel piri. Rajya amasung Union Territory pumnamakta leiriba sarkar na salaiba COVID hospital singda Bharata saba ventilator 50 pinaba PM Cares Fund Trust na lupa koti 2 kaithokre. Rajya amadagi amada sinmi oiramba singi yaifa tharang lokhanaba su lupa koti 1 kaithokle. Bharata sajaba ventilator 50 pinabagi damak Representational Image PM Cares Fund dagi lupa koti 2 kaithokle. Ventilator 50 asigi manungda 50 na Bharat Electronics Limited na sabani. Masigi manungda hauzik fawbada ventilator 2,912 sakhre amasung ventilator 1,490 Rajya sing amadi Union Territory singda sinakhre. Ventilator sing adu Maharashtra, Delhi, Gujarat, Bihar, Karnataka amasung Rajasthan da pikhibani. Tha asi loisilakpa fawbada Rajya sing amasung Union Territory khudingmakta ahenba ventilator 13 su sinaragani. Masigi mathakta sinmi singi yaifa thoranggi damak lupa koti 1,000 su hanana kaithokre. Senpham asi sinmi singi leifam safam sinjak hidak langthak amasung makhoina chathok chasin tawbada sizinagani. Kaithokliba senpham asigi ayamba sarukti Maharashtra da pikhi, mathangda Uttar Pradesh amasung Tamil Nadu da pikhi. Maharashtra da lupa koti 130, Uttar Pradesh da lupa koti 103 aduga Tamil Nadu da koti 32 pikhi. Senpham asi phangkiba atai rajya singi manungda Gujarat, Delhi, Nongchu Bangla, Bihar, Madhya Pradesh, Rajasthan amasung Karnataka su yauri. Ayurveda Yoga Guru Baba Ramdev ngasi Coronil kauba COVID-19 gi hidak ama puthokre. Uttarakhand gi Haridwar da Baba Ramdev na hidak adu puthokladuna hai Patanjali na COVID-19 gi layang nabagi damak sangyang oina puthokliba hidak asi clinical trial tawbada COVID-19 na naraba punba mi masingi sada 68 numit humni gi manungda phaba thengnare. Sayolamagi manungda makhoi pumna maksada sama naba fare hairi. Kendra na hairi Leibasida COVID-19 narambadagi phagalakpagi sangsada 53.38 yaure. Hauzik phawbada COVID-19 na naramba miyoi lakh ani 19,900 layengduna naba phakre. Haukiba pung kunmari da miyoi 10,900 COVID-19 narambadagi fare. Hauzik leibasida COVID-19 gi active case lakh 1,909 sumna 13 leiri. Haksel amasung yaifayumbal mantraloina hai haukiba pung kunmari da miyoi 13 Samapan kuntrahumdoi nauna COVID-19 positive oiba thengnabaga loinana apunba masing lakh 3,9,935 sure. Laina asina mi sibagi sang
ꯆꯥꯗ 3.9 ICMR na hairi Leibasigi tongan-tonganba laboratory-singda haukiba pung 13da punna sample lakh ama 1,38,963 test tauki. Nagaland ngasi COVID-19 gi anoba case 50 thengnabaga loinana raijaduda laina asi confirm case 313 sure. Haksel amasung yaifayumbal mantri SP form na Twitter da thagatpa warol amada hai ngasi positive oikiba miyoisingi manungda 13 na Dimapur da hangba quarantine center da laibani. 13 na Kohima quarantine center da aduga miyoi 12 na parent quarantine center da laiba miyoi singni. Raijadu da haujik active case sama 35 lay aduga sama 93 na layingbadagi naba phakre. Mizoram da haukiba pung 13 da coronavirus naramba miyoi 12 layingbadagi naba phare. Raijasida COVID-19 gi positive case sama 92 sure. Masigi manungda miyoi 12 naba pharakpadagi hospital dagi discharge tawkre. Haujik active case sama 13 layri. Malemgi oina COVID-19 gi confirm case masing lakh 40 hele sikiba migi masing na lakh 4,000 rom sure. John Hopkins University gi data matung ina malemda hojik novel coronavirus ki case masing punna lakh 40 lising taruk satret yankhaitaret yaure hairi. America na COVID-19 gi khwaidagi hena sathina saitheng phanglaba leibak ama oina positive case lakh 12 lising 42 chahum yankhai lairi. Aduga laiba aduda COVID-19 na nabadagi sikiba migi masingna lakh ama lising kun sama sumna taruk sure. Anisubada Brazil da positive case lakh 10 lising 12 chahum 93 aduga Russia na ahum subo ina positive case lakh 5 lising 34 chatruk 30 lairi. Bharat na positive case masing yamna laibada malengi oina mari suba position da lairi. Akashbani Imphal dagi paukta biri. Lanmina hairi Bharat amasung China na nokpok thangba Ladakh ki sarukta khongpham handoknaba yanare. Lanmi gi commander singi thakta wari sanabada nakal animakna yenariba jaga adudagi khongpham handoknaba haini yanakibani. Lanmi gi warol paladuna khoi gi paumina hai. Leibak ani gi corps commander gi thakta ngarang moldo da wari sanakiba adu yamna marup mapang oiba maongda ningthina sathaki. Wari sanaba aduda nokpok thangba Ladakh ki ungkhanariba mafam aduda nakal animakna khongpham handoknaba haina yanakibaga loinana yana warol asi nakal animakna ngakna chatnagani hairi. Kha thangba Kashmir gi Pulwama jila da laiba Banduz area da ngasi security force singa khothongnabada terrorist ani sire. Police ki pauna hai Pulwama police lanmi amasung CRPF ki apunba kangbu amana mafam aduda terrorist sing laire haibagi intelligence ki paw ama phangbadagi thiba humbagi thabak chathabada lotuna leramba terrorist sing na nongmai kapsilakhi. Security force na handuna nongmai kapada terrorist ani adu sikhi aduga CRPF ki personnel amasu thodok aduda sikhi. Mafam adudagi AK-47 rifles ani fangle siraba terrorist adu masak maming khangba ngamdri. Panba yai Kha thangba Kashmir da chatliba tha sigi manungda ngasigi thodok asi tharaga khuthoknabagi thodok 13 rak sure. Thodok sing aduda punna terrorist 13 sikhre. Coronavirus laisa sandoraliba sigi yengduna Bharat ki Muslim sing Saudi Arabia da Hajj ki thoram yawba chatnadanaba sarkar na warep laure. Minority Affairs Mantri Mukhtar Abbas Naqvi na hai mangna Saudi Arabia gi Hajj amasung Umar Mantri ga telephone da wari sanare. Dr. Muhammad Saleh bin Tahir Benten na kumsi sahi gi oina Bharat tagi Hajj ki jatrik sing Saudi Arabia da thabiraktanaba khanghalakle. Aroibada maroiba paw amuhana. National Highway 38 Imphal Jiribam lambi numinini humni gi manungda phaunaraba yai hairi. Manipur da numini pani sathagada Bharat Jatra kang kumhai ngasidagi haure. COVID-19 gi lockdown gi athingba leibana kang di singna khidre. Sarkar na chalaiba COVID hospital singda Bharat saba ventilator 50 pinaba PM Cares Fund Trust na lupa koti 2 kaithokre. Ayurveda Yoga Guru Baba Ramdev ngasi Coronil kauba COVID-19 gi hidak ama puthokre. Amasung Bharat amasung China na nongpok thangba Ladakh ki sarukta khongpham handoknaba yanare. Paul Hoijare.
ꯍꯥꯏꯔꯤ꯫